ngase phongkiba tongan tongan Manipuri siphongsinga masum thokiba thawdo wathoksingi maruibi ipausing myamna thamjagi ahanbada naharulgi thawdang pauksigi lokosaraga Myanmar Army na PDF ki camp Lanjenakhre Kwatha khunou gi khunja sing Lanjenakhre Myanmar hauzik thokliba conflict asigi manung chananga sinmijung matung pung ama khara helakpada international border oidiba Indo Myanmar border pillar number 81 myamna Kwatha khunou haina khangnari basigi manak Myanmarum thangma maikei de leiba Myanmar gi resistance force ama oidiba People's Defense Force PDF ki camp ta Myanmar gi military junta ni helicopter sizinaduna bomb kapsinduna attack satakre nongthakta numai round kya leptana kap thabadagi PDF camp adu sound amanta thokre thawdo aduna maram oirga Kwatha khunou gi khunja sing kinabadagi Kwatha khunjau Lanjenakhre thawdo asigi matangda Kwatha khunjau Lanjenakhre khunja singna phungdorkibada ngasi nungthil pung amarum tarakpada Myanmarum thangma maikei da helicopter pairakpagi makhul takhi helicopter pairakpagi makhul takhi ikan kanadana bom pokhaiba masum numai kapagi makhul kya takhi Kwatha khunou ga tainaba Myanmarum thangba maikei da leiba PDF ki camp adu helicopter gi bom yauna machine gun sizinaduna atat akham leitana numai round kya kaptuna landakhi thawdo adu da camp adu da PDF ki kedar singsu Myanmar gi military gi helicopter adu tamna numai kapkhi thawdo adu da PDF ki kadar kya aso opanamas asiana kya nangkhibagi haibadu disapsana khangmamdri thawdo adu na maram oiraga kari tawrakadagi haibiga akiba leibana numai kapnariba mafam adurgi meter lising amarum lapna leiba Kwatha khunou gi khunja sing Kwatha khunjau Lanjenakhre masina maram oiraga Kwatha khunou da khunja amata leitre khuntak lanchiba ka sapmanare paugi source amanati Myanmar gi military na PDF ki camp aduda helicopter aduna ahanbo oina pung ama kar helakpada bom thadaba amasum machine gun sizinaduna attack satakhraba matung pung khara kanaraga amungana helicopter pairak tuna anirak hana attack satakhi soidi Makasa tarakpoina to papawamna ising na thawaini ising yaudana mi hingba yaroi reserve forest kanana bo hotnaribasi miyam gi damaktani chief minister ising na thawaini ising yaudana mi hingba yaroi reserve forest amasum protected forest area sing kanana bo hotnaribasi miyam gi damaktani miyamna ising gi maru oibasi khangba sangi haina ngarang pangthokiba world water day gi thoromda chief minister N Berena phungdokre public health engineering department na accelerating sense haiba thimda Kumalampakta World Water Day ga mari lainana pangthokiba state levels awareness campaign gi saruk am oina chief minister na motorbike rally amasulam thaki thauramaduga mari lainana chief minister na haikibada forest amasum upambi singasi water cycle gi thadokna ba yadraba amani maramaduna government asina mamangi tamdagi hauna state asida green mission Manipur si paikhatuna lakli reserve forest amasum protected forest area singasi preserve tawba haibisi miyam gi damaktani umang park sana kokthokliba singi area singda PHE engineer amasum official sing water resource amasum forest department asigumba rally sing silaningi haina phongdoknaduna upambi singi maruibi sing khunja singna park sana awareness piba matautai government gi mekedi gi miyam ising phanganana ba angamba thakto honari miyam na su ising likna sejanaba gi hainabi legadabani ikang thagi matam asida government gi mekedi gi thobal project gi ising puraklaga singkai sing water treatment plant reservoir semaga loinana Kumalampakta filling point ama hangdokli civilization haibisi infrastructure developments khaktanati miyamna civic sense laiba aduni maramaduna miyamna turelda fizu fisam toksinduna madi septic tank singdagi masum thadaduna turelgi ising mosinana bokhana roidabani society asida ain kaina pusilak liba drug singsina piriba saitheng kya gi matangna paladuna drug addiction masa khangdokpa matautai local club amasum organization singna drug addiction amadi makhoigi imung manung sing makalamategi victimization amasum humiliation tawdana addiction adu recovery gi damak pungni thawat pasangi Belig areas in Upak and Thana Miam Pun Tawala than water bodies in Funjindana Apple Toki. Government ki make the Lampel Paramasum Ate water bodies in Han Gipim the Amuhana, Semzinana Bamasum, Loktak Lake, Asi Mahausagi Pibam the Kaihandana Tamna Bohonari Haki. Tauramaduda, PSE Minister El Sushindrop, Textiles, Commerce and Industry Minister Nemsa Kipken, Water Resources Minister Awangbo Niumai, Transport Minister Kasim Basum, MLA TS Arun Kumar, Laisio Kaising Sapam Ke Bamasum, Ke Ibom Zasu, Saruya Kiedi. Makasa Tarakpo in a Sanaleba Pauxi get up a Marueva Paukranamo, schools in Ayuk-Breaking Nipandi Honaba Kankre, Manipulenga ki Directorate of Education Mamang Seki Mars Kuntraga Matoida, Top Order Magimatuna, Impal East District Manungsana Label Lenga ki School Eden Amadi, Primary School Sing Academic Section 2023-24 ki oin Ayuk-Breaking Nipandi Honanaba Order Tokre.
ZEO Zone 2 na thokpa order duki matung ina zone asigi administrative jurisdiction asigi manungda leiba school singna satnagadaba matam singa duri pre-primary gi ayuk pung 9 nagi ayuk pung 10 phawba primary 1 4 gi ayuk pung 9 nagi nungthil pung 12 makhai phawba upper primary 6 8 kina ayuk pung 9 nagi nungthil pung amaga minute 15 amasum secondary amasum higher secondary 9 12 phawba gina ayuk pung 9 dagi nungthil pung aniga minute 15 phawbani maram aduna ZEO sigi makada lebe lenga ki school aided amadi primary school singi principal headmaster headmistress singna academic section 2023-24 ki oina pi riba matamasi makata bo order ama thoktriba phawba ngana satnabasu makata na khangi makasa tarak poina to papaw mana molkonda di popi gi mahut koinowa na sindokpa hore manipur lenga na war on the campaign gi makara mafam kyara popi pambi yanthat pagi thabak sing sangsilanglingay sairakta kangpokpi district ki cycle sub division gi manungsanba molkonda di popi thanamba lokham sing koinowa na mutsin hore pausi sina popi gi mutsilaga koinowa thabi gi thabak sathriba mafam madu gi lomi alfred tongpau dongel na hai hausi koinowa thabi gi thabak sathriba mafam asi hanadagi popi tharam mafamni adubo manipur lenga na war on drug sangsilakpaga loinana popi thabi gi mayokta khongthang kya lokhalakli popi thabasina khunai sigi na kya manganbagi masak oiba amasu masina khunai sibu maru phangna muthalakpa yabigi akiba leibadegi boipu koba inau nipa amana agriculture department da hana AO oina thabak toramadegi haujik thabak tagi pothakraba tombaga khusamnaraga mateng pangbidun ahan boina rabi larokta koinowa sangi oina thabani hari haujik koinowa sima kilo pari ama makhairom pak saw labuk ta thabani hana si thabagi experience khara watpana mapung phana sahau phaba ngamdaba khara yawrabasu haujik hauribasi soidana mai pakna potok ngamgani haibigi thajaba leide low pari ama makhai sida koinowa kg kulom khunkhibani masidagi sarona kg yankhai gi bora taraga humdoi digi taraga manga phawba phangani haina pari haki mangna hai lamdam asida popi thariba miyamna khunai sigi mangningai oire khanglaba posa asi thabigi mut lamui singde hena sendong tanba yawa koinowa gumba pambi sing mut sinbigi tangai phadab lairi koinowa sidi sabada haksang na sukana ba masu mamal tangba pambi oibana masi tharabadi lamui singda ahenba sendong phangba yagani lengana hauzik popi gi mut sinbu oina koinowa si lamui singda phangan birabadi nungaigen hena sumangna makhataki koinowa si lamda maduda anobo mahi maronga moidi masigi maru asi boipuna akhangai singa tanaraga sandel district ki sakpi karong sub division gi manungsanba tayang village tagi purakpa maruna mafam adu thabani mafam asida mathangi sahidasu hena paksana than bu wakhalu lei hen sumangna makhataki makasa tarak poina to papawmana maite amasu mitei pangal taliba esti demand gi mayokta matam pumada lepkani achum status da hauji hujik maitei amasum mitei pangal na status demand taliba sigi mayokta matam pumada lepkani haina all tribals student unions manipur asungi general secretary SR Andriana Fongdokre all tribals student unions manipur sindunga sising mairong da leiba adim jati complex ki amity hall demand of maitei amadi mitei pangal community for inclusions in ST category have hiramna pangthokpa tribal singa akhanaba mifamda warep oina takhiben hari hiramasiga matangda SR Andriana makhatan hai meeting adu resru gyakhiba miyamna thamlakhiba wafam singi matung ina asumna hariba asigi matangda apunna phirep leptuna miyamgi apunba kholaw mu lawnaba sem sadum lairi asumna lawriba phirep asi tribal singi oiba apunna phirepni lengana mitai maitaina talib ST status ki demand sida right decision ama logadabani tariguma lengana demand si pidrabadi state asigi schedule tribe singda asauba akaiba malakani duga state asigi unity amasum integrity dasu asauba akaiba moirakani hauji lamdam sida phong saribi issue am oiriba national register of citizens NRC sathanaba mairi loop taruk amasum all naga students association manipur ansamna demand sida saru yakhibegi matangna hauji phawgoina sapsaba phirebetri asum hairiba organization asidi lamdam asida leiriba tribal community singna punsilaga sema apex budi mane aduna punamaki interest yenglaga loop asina thabak tawgani hanesu makhataki makasa tharakpoina to papawm ILP pairam daba miyoi kuntra JCILPS na fawadkre Joint Committee on Inner Line Permit System JCILPS na ngasiwi pauna kaithilda ILP ki drive sa thabada se sang suna pairam daba nan local kuntra fogalaba matung city police ta sinakre JCILPS ki student amani women's wing gi thaumising sa takiba drive aduda nan manipuri miyoi sahumgi verification sa taki
ꯃꯗꯨꯗ ILPꯒꯤ ꯆꯦ ꯆꯥꯡ ꯄꯥꯏꯔꯝꯗꯕ ꯃꯤꯑꯣꯏ 30 ꯐꯒꯠꯂꯕ ꯃꯇꯨꯡ ꯁꯤꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯗ JCILPSꯒꯤ कन्वीनर फुलिंद्रो खोनसमना हाय मणिपुर लेंगाना इनर लाइन परमिट सिस्टम चनहाननबा संगसिलिबा ड्राइव असिबु लोखटपो ओइना JCILPS न ड्राइव असि चथाबनि असिगुमा ड्राइव असि मखा तानासु लमदम असिगी तोवान क्लब अमदि ऑर्गेनाइजेशन सिंगा कुसमनरगा सथखिगनि स्टेट असिदा संगसिलिबा लैरमलिबा मितोपसिंग असिना वोटर कार्ड अमदि आधार कार्ड न सिंगबा पाइरामबा कयामरम थिंगनै मसि मतौ करमना पाइरामलिबनो हाइबन सिंगबु सिंगदु मरि लैनबा अथॉरिटी सिंगना कुपना थिजनबगी तंगाय फदबा लैरि असिगुम सैरा सिदा हंदक मणिपुर की युमथोंग खुदिंग संगदुना मितौ खंदोकपगी थबक सथरगनि हाइना मणिपुर की चीफ मिनिस्टर नोंथोंबम बेरेना फोंदोकिबु वाफम अदु यामना अफब खोंथांग नाइनसु मखा ताखि मखा सथरक पोइना तोप मरुइबा पाउखरनमा बरि शर्मा सगोलुबा ब्राह्मण ऑर्गेनाइजेशन की थौमी मरी तंथोखरे BJYM की प्रेसिडेंट मनोहर मयूम बरि शर्मा की मथक्ता BJP न लोखटप थौवोंगदा खुनेक मान मोंगना मापु सगोटपगी वफम थमनुबा मियोय मरी ऑल मणिपुर ब्राह्मण ऑर्गेनाइजेशन दगी तांथोक लहन ऑर्गेनाइजेशन की प्रेसिडेंट के शरचंद्र शर्मा न थदुरकपा सिरोल मन हाइदि सिरोल सिन मखाताना हाय ऑल मणिपुर ब्राह्मण ऑर्गेनाइजेशन अम्बो असि नॉन पॉलिटिकल नॉन प्रॉफिट सर्मिक्स सोशल ऑर्गेनाइजेशन अमनि सेंथंग असि ब्राह्मण खक्तगा मदि लेनबा मनि अदुबु था असि कुनगा मथोइदा प्रेस क्लब पांथोकपा प्रेस कॉन्फ्रेंस अमदा BJP की प्रेसिडेंट नत्रगना मथक थोंगमुसिंगना BJYM की प्रेसिडेंट मनोहर मयूम बरि शर्मा की मथक लखटपा थौवोंगदा लनाई इंटरेस्ट अमसुम खुनेक मानव मोंगदा ब्राह्मण अमसुम ऑल मणिपुर ब्राह्मण ऑर्गेनाइजेशन सेजनदुना राजनीति की थौवोंगदा पुशलक ऑर्गेनाइजेशन असि की जनरल सेक्रेटरी अरिबम मंगी सना शर्मा अम्बोगी स्पोकपर्सन हाइजबा पशुपति मयूम समानंद शर्मा गुरुमयूम प्रवीण कुमार शर्मा मसुम बीरेंद्र शर्मा हाइरिबा मियोइसिंग असि अम्बोगी पंदमगी वांगबदा सथरकपना खुदक्तगी ऑर्गेनाइजेशन असि की मेंबर ओइबदगी तंथोकले कनागुमा मियोइसिंग मखाताना अम्बोगी मिंगसिजनदुना मीडिया अरानबा प्रचार तौरक्लबदी लोगी ओइबा थबक लखटगनि अम्बोगी थबक थरम सथनबा ऑर्गेनाइजेशन असि की जनरल सेक्रेटरी एडमिनिस्ट्रेशन अरिबम अरुण शर्मा मसुम जनरल सेक्रेटरी ऑर्गेनाइजेशन एम प्रियानंद शर्मा ओइना हापले इन्फॉर्मेशन की दमकता अथुबद स्पेशल जीबी अमा फमलगनि हाइरेनसु पाउक्सना पलकली मखासा थरक पोइन होयेलन पाउदगे तो पमरोइबी ई पाउसुम मैमना थमजगे ड्रग सप्लायर अमा हीरोइन अमसुम कार कोनना फारे WY किलोग्राम अनि हेना फारे लैंगाना साथरगलिबु वार ऑन ड्रग कैंपेन की मनुंगसन इम्फाल ईस्ट डिस्ट्रिक्ट पुलिस की कमांड टीम अमना ngarang नुमिदांग पुंग 3 रोम तारकपदा कायरांग थोंग मनाक्ता थीहुमबगी थबक सथबद ड्रग सप्लायर नि हाइबा मियोयम फारे हरि फारबा मियोयदु की ममिंग MD इलियास खान एलाई सना से कुनगोमदे अपोकपा अब्दुल वहेब कौही माक थौबाल डिस्ट्रिक्ट की मनुंगसनबा इरोंग मथक लेकाइदगी हाइरि मंगोंदगी योननबा पुरकपा सपोन केप कुनगा मथुइदा हापा हीरोइन नंबर 4 ग्राम सनिगा यंखै कतरेस फगत पमखि मसिदा नतना मागना ड्रग सप्लाई तौबद सिजनबा मारुति सुजुकी अमसु फगतखिबगा लोइनना माक हेंगांग PS ता खुसिनखरे हाइरि अमरमदा ngasi टेक्नोपॉल डिस्ट्रिक्ट पुलिस ना इलीगल ड्रग सिंग पुथोक पुसिन तौबा मियोइसिंग मथक सतखिबा ड्राइव ता लंबीगी नकल खामदुना थमलंबा ऑटो रिक्शा अमा संगसिनदुना चेक तौरुबदा WY किलोग्राम 2.276 फारे हाइरि ड्रग असि कनाना पुरकपनो हाबिगी खुंगुल मखाताना लिरकपदा मोरे 1 नंबर 2 गी मिशन बैंक दगी निमखो हाउ बाइते सै कुंथ्रागा मपन अपोको लेखिद्राबा ngamjang baite kawba miyoyamana purakibani haiba khangmangam kibaga loinana makusu police na fogalaba matungda makhata na wohong pohongi thabak sa thanabagi damak maki mathakta case ma register tawtuna lakhal le haina su paus na palakli makasa tharak poina pongna pham paus chedi ga topa maroibi i paus sung myamna thamjage district ko na Rahul Gandhi sahi ani fadopi khre गुजरात की सूरत डिस्ट्रिक्ट कोना कांग्रेस की MP राहुल गांधी बु महांगना इंग्लिश सिंगनी तरागा मपन मोदी की सरनेम की मतंग फुंगदो की वाफम ग मरी लेना लखत की क्रिमिनल्स डिफेमेशन केस अमग मरी लेना कन्विक्शन पिखरे कोर्ट असिना राहुल गांधी बु IPC की सेक्शन 499 अमसुं 500 की मखादा कन्विक्शन पिखिबनी सेक्शन असि की मखादा ख्वाइदि की सांगना फदोपिब याबगी मतम असि सही अनिनी जुडिशियल मजिस्ट्रेट HS बर्मा राहुल गांधी बु केस असिदा मारा लैरे हेना लथोपग लोइना माकु सही अनि जेल द फदो अमसुं फाइन ओइना लुपा 10,5 थीनबा खनखि राहुल गांधी की मेकेडी की कोर्ट की राय दुगी मयुक्ता निमित 19 की मनुंग अपील सत्प याननबा बेल पिबियु हाइबु वाफम अमसु पुखलकपदा कोर्ट नसो आयाबा पिखि राहुल गांधी की काउंसिल न कोर्ट की राय दुगी मयुक्ता सेशन कोर्ट अपील सत्कने हेन सपुंदोखि राहुल गांधी ना इंग्लिश सिंगनी ग 15 लोकसभा मेखल द मरी लेना कर्नाटका की
ꯀꯣꯂꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯦꯂꯤ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯨꯔꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯌꯨꯝꯅꯥꯛ ꯃꯣꯗꯤ ꯑꯣꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯒꯨꯖꯔꯥꯠꯀꯤ ꯕꯤꯖꯦꯄꯤ MLA ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯄꯨꯔꯅꯦꯁ ꯃꯣꯗꯤꯅ ꯀꯦꯁ ꯑꯁꯤ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ CJM ꯍꯩꯁ ꯕꯔꯃꯥꯅ ꯀꯦꯁ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯑꯥꯔꯒꯨꯃꯦꯟ ꯑꯗꯨ ꯃꯃꯥꯡ ꯆꯌꯣꯜꯗ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯔꯥꯏ ꯂꯧꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯈꯤꯕꯅꯤ ꯁꯨꯔꯥꯠꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠꯅ ꯉꯁꯤ ꯂꯧꯊꯣꯛꯈꯤꯕ ꯔꯥꯏ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯥꯌꯔ ꯀꯣꯔꯠꯇ ꯑꯄꯤꯜ ꯆꯠꯂꯕ ꯃꯇꯨꯡ ꯀꯣꯔꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯥꯗꯣꯛ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯕ ꯌꯥꯏ ꯑꯃꯗꯤ ꯃꯍꯥꯛ ꯃꯤꯔꯦꯞ ꯑꯣꯏꯕ ꯐꯥꯎꯕ ꯌꯥꯔꯗꯕ ꯌꯥꯏ The Representation of the People's Act 1951 Disqualification on Imprisonment gi matungina kanagumba amabu kotna mara leire amadi sahi ani natragana hena phadok piba tarabadi misik adu makna jeda leiringai manung amadi makha tana sahi taruk disqualify tawgani Sitting members sing goinadi conviction adugi mayokta appeal satnaba tha ahumgi matam piri amadi appeal adugi sabsab rayama laktriba phawba disqualification tawre haina su ek asina piri BJP gi senior lusingba Ravi Shankar Prasad hai Rahul Gandhi na phongdokhibu wafam adu kanaguma mi kharata nate community pumbabu ikaiba pibani Rahul Gandhi na mi kharabu ikaiba piba madi tathi tawena nganglabadi mi sing aduna su maki mathakta defamation case tawi hai nahakna laiba asigi lanmi laiba asigi damak thawai thakraba athawba sing laibak ningba national power laiba asigi voter singbu ikaiba piba madi tathi tawena nganglaga ahak su mi amadi non violence ta thajai haina lawribadu asumbu oidibra Rahul Gandhi bu phadokpi khiba rai adugi mayokta Maharashtra Congress Party na yaningdaba phongdokpaga loinana senja thumja gi mayokta asumbu kholaw lawrubugi damakta sairak pibinaki Congress ki lusingba kayana placard amasum poster na singba sejinaduna pangthokpa protest amada BJP gi mayokta kholaw kaya lawki khongjang aduna karigumba Nirav Modi amasum Lalit Modi gumba scamter singi mayokta wangang basi crime oirabadi Congress Party na khongjang hena kansinna sangsingani amadi Maharashtra pumbada jail baro khongjang phawa sangsilagani Rahul Gandhi gi Bharat Joro Yatra gi matungdagi lebak sinma thungna Congress Party pumiyamna pamnarakli basi ubada BJP na mi pairaduna khongthang asi lokhalakhi banaki Congress Party ki General Secretary Jairam Ramesh na hai hauzik oiribasi anauba India amadi masida karigumba Asumagi damakta laururaba ED, CBI, police thajinduna FIR lokhanali. Rahul Gandhi su asumangang lubagi damakta serasi pangmani. Rahul Gandhi na suknam sasan tawbamagi mathakta thauna phana khulaw lorakhi. Mapu thengthang kaya ED police na singba thajinduna namthana buhunaduna lakhi. Priyanka Gandhi Badran hai akiba phaw sakti paiba missionary amana Rahul Gandhi ki khulaw namthana buhunabani. Aigi ibungna kaidanungda asumbagi damakta kanabu sukiba lekhide maki punsi asumbada nganglaga lakhi amadi makhatana adumak ngangkhigani maraksida Rahul Gandhi bu jail lainab order pikhiba adugi mayokta Manipur Pradesh Congress Committee gi workers singna Imphal da yaningda buk phongdoktuna khongjang sangsingkhre PCC gi thawmi sing amasum Youth Congress gi thawmi singna ngasi nungthul Imphal gi Congress bon mamangda khongjang sangsinduna yaningda bu utkhian su pawsta makhatana su phongdorakli atopa pawmana State ki su toknaba phirep center na sagoladaba yai Kokila holup KNA KNO amasum ZRA amadi government gi marakta lairiba su suspension of operation adu toknaba Manipur government na laukiba phirep adu center na sagoladaba yai Saisigi March 10 da phamkiba Manipur cabinet mifamna Manipur government su sign tawnariba Kokila holup KNA KNO amasum ZRA gi marakta lairamba su agreement adu toknaba phirep lokhi Manipur government ki cabinet ki warep ado ain kaina lam khopsin missing eviction tawbagi thaba adugi mayokta Suchampur Kangpokpi amasum Tengnopal district ta satakhiba protest amadu madugi saruk ama oina Kangpokpi district ta police ka akan mamona mukna bathokiba thawdo adugi matungna lawrakhibani state ki mekedi gi hariba laholup singa sina Myanmar romni gi ain kaina Mi kayama border lansinduna Manipur khunda laitaba poppy thaba drug lalonbigi thabakta sokoli amadi ain kaina umangi lam khopsiliba si takthokliba government gi khongthang gi mayokta khunja singbu insinduna irang hawanmani haina center da khanki Pauge likhun gi matung ina Ministry of Home Affairs na state asida lairiba phibam sing kupna yengsili Manipur government na pukhalakliba wafam si yamna maru oiba amadi lumna lokhom thokani issue asigi control tonobagi damakta suspension of operation asi handokpa mathau tai ta dehabdo kupna yengsin khigani hari mamang sayol minister N Berena Union Home Minister Amit Shah ga New Delhi da unakhi amadi agreement gi provision sing mayek sengana na ba masum regulation sing adubu ground ningthina satnahana na ba taksinki Manipur gi Chief Secretary Dr. Rajesh Kumar na Union Home Secretary Ajoy Bala amasung
Center-gi Pistoki Interlocular A.K. Misraga sunaki. The Indians Express na Mars kunda report tawkhibagi matungina hawkiba sei khara sida Myanmar gi ain kaina mi kya ama leptana sangsilakli ba mi singa si koki zomi trap ki masing oibana sangsilakli ba mi singa du masak khangdokpada awa boidi manung hanjin ma mafam kya da khangawdana khul kya songthurakli masi matam sana thingawda patarabadi Manipur gi demography si punghong hongkhraga nehri Government ki khongthang sibu Manipur mahairu lup kaya na sogot pagaloinana National Register of Citizens sanhananaba jantar mantar yauna mapong kaya da protest adaki Manipur government ki maikedi ki hariba loop KNA amasum ZRA singasi ki lusingbu singasi Myanmar ki ain kaina sangsilak pangaktani makoi gi manungda ZRA ki president oiriba Phanjanian pa goite su amani haina su phongdorakli lahulup singasina makoi gi senda lambi oinaba drug lalonba saugatuna popi thanbegi thabak sathari state asida popi thabegi thabak ayam kokina namduna khunab mafam singda lahulup singasina saugatuna sathari masina cross border drug trade hengar hali popi thab yana bu umang kya paktaknana kok thokli amadi khunja singna hariba group singasida tax khari center na government gi khongthang asi sanctionbi yare haba ingit ama pirak pangairi masigi matak center na sugi ground rules sing hena mek singha namadi section satna hanba mathau tai hena su state government ki officials sing na phongdorakli koki lahulup sing gi apun body am oiriba KNO koki national organization gi lusingba amagi matungina state government na siriba moral sing adu yumpham yawda bangak tan heba wafam thamlakli hena su pau sta phongdorakli Makasa tharak poina to papamana fiscal year 2023-24 ki damak Lok Sabha ra debate tawdana lupa koti lakh nifuk manga ki budget pass tawkhre Adani group ki mayukta JPC approve sa thagadabani haina opposition na leptana demand tawbadagi house ta sarangna bathokpadagi Lok Sabha na ngasi khana naina ba yaudana sayesi gi April amadagi hogodoriba fiscal year sahi 2023-24 ki apunba expenditure gi wena lupa koti lakh nifuk manga gi union budget ama pass tawkhre Parliament ki lower house ruling amasum opposition ki MP singna Rahul Gandhi lale haijagadabane amasum Adani ki issue singi matangda amana amada akan mamongda hunnarakpadi ki house anirak yaithoki matungna nungthil pung taruk tarakpada amuhana house phamba horakpada Union Finance Minister Nirmala Sitharaman sahi English ngani ka kungo humdoi degina kunga mari ki tama demand for grants adu mop tawki amasum mari lenaba appropriations bill sing khanana ba madi voting tawnana basu mop tawki Budget session ki anirak suba gap asigi ayamba matam maikeni ki marakta protest tawnabadagi arembata matam mangduna satli amasu karisu khana nainaba yaudana budget pass tawba haibisi yamna tangna thokpa thawdo amani Adani issue ki matangna opposition na joint parliamentary committee ama CMO haina leptana demand tawringai speaker Om Birlana demand for grants pukhatuna ministry punamakta voting gidama khanki Opposition ki MP singna house ki well sangsinduna slogan kya lauksilakpadagi demand sing adu pass tawki Prime Minister Narendra Modi su sahi English singani ka kungo humdoi dagina kunga mari ki budget pass tawpa matamaduda saru yaki sahi English singani ka kungo humdoi dagina kunga mari ki damak budget adu ki damak budget pass tawbagi mawong adu minute taragani thugi manung mapung phana sataki tax proposal yawba Sitaramana February amada present tawkiba finance bill 2023 adu hayeng Lok Sabha da pukhalabi yai Demand for grant adu pass toraba matungda Birlana nomi yoina house ki proceeding yaithoki lower house khaktagi approval mathuk taba money bill haina khandoklaba budget ka mari lenaba bill punamak Rajya Sabha thadokani Haujik sathariba parliament session asi April 6 ta loisingadabani budget ki thabak thoram sing asi loiraba matung sathariba session asi loisinba yabagi thajbalai Mamangi matam manadaba mongna handaki oina Lok Sabha da demand for grants khana nainakhre haiden su pawsida makhatana su phungdorakli Loshilak poina to papawmana Mizoram amasum Assam da lupa koti samri gi yamlaba drug sing phare lupa koti samri henbe gi belu oiba yamlaba drug sing Mizoram amasum Assam da gi phare drug sing aduga mari lainana mi ahum amasu phare haina official sing na phungdokre phara drug sing adu lupa koti sahunga mogdraga point mari henbe gi di congestions amasum antihistamine gi akhanaba brand singi drug sing adu Myanmar ga lonaba East Mizoram gi Samphai town da lebi yumamadagi ngarang humsakasa numita fangkibani masi state asida khwaidagi sawba drug phabani haina su official aduna haki I congestions sing asi medicine gi weba drug makhalni masina nasal congestion gi problem sing da matam khara gi oina awaba ko on mangame aduga antihistamine asina allergy singi symptoms sing lakma matamna layeng bada sejinai
पुलिस ऑफिसर अमना असम की करीमगंज डिस्ट्रिक्ट कार लुपा कोटी तरागनिथु हेनबगी हेरोइन सुफाखी कस्टम डिपार्टमेंट खुसमनरगा मिजोराम रेस्ट चथखिबा असम राइफल्स नाहाय आयन यादव पोलम सिंह अदु म्यांमार मेटाफिटामिन टेबलेट सिंह सानब थानब पुरखिबनी अमसु म्यांमार हाइरिबा टेबलेट सिंह असि सारबा मतुंग अमुक इंडिया नरोंदा ललोन पोट ओइना पुसलखिबनी आयन यादव ड्रग सिंह अदु पाइरमी हाइबकी मराल चंफागी राउंतलंग एरिया दा रिबा सही निफुगा मथु सुरब नुपा अमा फारे हाइरि फारब ड्रग सिंह अमसु मरा लैरि हाइरिबा मिएदु कस्टम्स डिपार्टमेंट मखाताना आइन गोयबा थबक लखनबा खुसिनखरे सुहाइरि असम फगथिबा हेरोइन अदुना मिजोराम पुरक्पनी हाइना सुपरिटेंडेंट ऑफ पुलिस करीमगंज पार्थ प्रतिनदास नाइकी अखनब पाव फंगबदगी रताबारी पुलिस स्टेशन की मनुंग चनबा बेटर बॉन्ड ऑपरेशन चथकी युमलोनरीब मिजोराम लाप गाड़ी चेक तौखी ऑपरेशन अदुदा पुलिस हेरोइन केजी 1.5 यावबा सॉफ्टबॉक्स चामग कुनगमथोय ड्रग मनुंग सिलंब थेंगनरखी आइजोलदगी ड्रग अदु पुरक्पनी हाइबा मी एने मसु फारे हाइदि अदु हौजिक ओइनदि म्याम पाव सिमतांग से लुसिनजरगे मसु म्याम पुन अनौबा अपडेट ngamiनसी